ngasi phongkiba tongan tongan manipuri sifungsing amasum thokiba thodo wathoksingdagi maruibi I pausing myamna thamjagi ahanbada huyelan paudagi lokosaraga manipurda hanjinba horaklaba ingtapa sabungkho khuno amasum more lambida lamangnare sabungkho khuno do kuki militant singna bom amasum nomai kapsilakpadagi pung tare rom khuthonakre sangaran kuki khul file photo sabungkho khuno file photo uliba picture singsida maromnana Saijang Assam Rifles no Mera Pai Bising Bully say na Kandun food the big Saktamamane, Makagisina Solabi Mera Pai Bising, laying of hospital Pukalakibagi Saktamamane. Amaramna Cookie militants in the Tenopoli additional ASP Ops, Samna Analgitim the Embush Toro Crash Wadi. May Ahum the Gi, Lament to end cookie militants in Atamna Mita the Onsinduna Sataragli with Tam Tirab Lanasi, Nimit Kranigi among the Lanpam Oirakiba Mapam Singa. Kutona Baleki with the gate, Kara Patraki Bagaloina, Langaki Makidigi ing the Pahanjin Mahorakli Hena, Fong to Ringi Director, Nasinungalam died again until Pawada, Sabunko Kuno Amasum, Sangaran Cookie Kulani Marakta, Pungtare Rom Kutona Cre. Kutona Kibadur Aso apan yaokhre nungtilgi pung mangarom taram daida, Moretam Nasanki Batino Paul District Police ki additional SP, Ops ki timda, Embush Toroki Badigi. Hanjinba Horaglaba ing tapagi fibam sing sabungko kuno amasum more lambitadi lamakna bagum tawre sabungko kuno si Impal East District ki manungda Yangpupi Police Station ki jurisdiction na konselibni mitay khul oriba sabungko kuno ga kilometer amarumda mak sing lomda lapnana sangaran kuki khul leibni ngasi nungalamdai pung ahunga minute tareram tarakpadi kuki khul asidigi makogi lamen ba militant sing na sabungko kuno tamna nomoi maru kaya marum kapslakibni Cookie militants in the Nongalam Daipung Ohunga Makai Tarako Fawda, Nomoi Marukia Leptana, Kapslakrabasu, Mite Kulnga Kribable, Kul Kunjasing Makedi, Nomoi Maruamata, Handuna Kapki Hari. Kulngak Pasina could Handabadigi, Cookie militants in the Nomoi Kap Lep Rabamatung Ayukpung Nipalum Tarapadi Amuhana, Nomoi Kapa Horaki, Aninak Subuena, Kaihorokiba Ashidadi, Cookie militants in the Nomoi Katanatana bomb Krasu Kapslaki Hari. Pibam asidagi kulngak kunjasina su handuna ayukpung taramathirum tarapa fawda leptana kutona phamga naknana leiba BSF personal sina fawba nomai kapa yaukshilaki hari adumainama ayukpung taramathi tarakpadagi di nakal animakna kuthona lepki adubo khanghaudana ngasi nungthilpung ohunga minute kunthraga mangarum tarakpadagi amuk hawraklaga numidang wairam pung mangaga makhai tarakpa fawba nakal anigi marakta akan mamona kuthonaki Kotona kiba sida sarugyaba kulngak pasingna Cookie militant singna nomai kapsilakiba sangaran kultamna Taksilakpa rocket launcher ama kapsilakpadagi kulngak pa miyoi mari aso opanangki Cookie militant singi maikay de sokpa yaukhi hari adomenama kulngak pasingna Taksilakpadagi Cookie singa do mapam aduragi nanthokuna sen khibana makhoi gi marak militant kayamuk aso opan yaukhibagi habadudi sapsana khangmangam khide Kulngak pasina Cookie militant sing tankhaina ba sangaran kultamna sangshin bagi lambida lairam kiba sekonama da makoina kablakhiba apaba makhalgi nomoi singi MTK singa duna lairamba thengna khiyari soklaba kulngak pasingi manungdagi bom masina panba ama rasmiri sita pukatuna lekanaki mak Impal West district gini maki ningjola masum oi thangwa khongda bom masina panmani Pibam khara luna soklaba kulngak pa mana little clinic ta lekatnari hairi adumainama atopa Asok pani de khudong thibagi wangwada leiri hairi sabungko khunau masum sangaran kuki khulani gi marakta kulngak pasinga Cookie militant singa gi marakta akan mamongna khuthoknarakpadigi Assam Rifles ki personal singa bulletproof truck Casper ani de lalaga sabungko khunau tamna sangnana bohona rakhi aduba mafam adugi maira paibi nupi kya thulaktuna nahan makai Cookie militant sina nomai kapsilakpa matamdana Laktraga ngasi khak lakliba karigino nakhoi lakpa pamjadre satpi kro haiba yauna go back Assam Rifle haibna singmu khulaw sing lawduna lambi thingjingki makhoi ge lambi thingzili haiduna Assam Rifles personal singna tear gas smoke bomb sing pokhayanduna maira paibi singbu tankhaina bo honarakpadana tana lisai paiduna maira paibi singbu tana duna phusaki Assam Rifles ki thawong sida soklaba maira paibi singi manungdagi maridi rasmidi sita pukatuna lengki makhoi edudi Saijang awang lekai digi taurem meme sai nifuga mathoi nongada santipur digi nepram thabatombi sai nifuga nipan saijang awang lekai digi pebam basanti sai nifuga manga amasum lekai simakta digi naurem nanau sai nifuga taruni haidi basanti amasum nanau di Assam Rifles na tana duna lisai na kanduna furakpa digi sokpane haidi security force na maira paibis na khut thare habigi pau sandora khibadigi
Imphal Urkhul lambi paringda lamlong kaithildi hauraduna mafam kayada maira paibising thulaktuna Central Forcing numai kapnafam tamna sanglakpa yaro haiduna thingna bonaki Sangaran Khuldi Kuki militant singna numai kap horakhiba adudagi Khul ngakpasingna su handuna ko thoknarakpada mathang sandoraktuna new saibon amasum yengang pokpi maningda leiba tuisin Khul nasing musu lanchilaki loidana Kuki militant singi mayokta State Force amasum Central Forcing su yokshilaki soklaba Khul ngakpasingi manungda ukhongsangdagi khundrakpam sarasai nifuga humdoigidi khwangna numai maruna panmadagi phibam runa soki Official oiba confirm tawba ngamdriba paw man haibre Kuki militant singna sabung ko khunau tamna nongmai mas bom kapsilakle haibigi paw tabadagi Khul ngaklibasing mating pangnaba sangsilakhiba miyoising Central Force ki team amana thattuna lairambadagi makoina tonglakhiba gari sing mamai leiduna halaknaba honaringaida accident thokpa yaukhi masigi khudongsa balaruga Khul ngakpasingi mating pangnaba lakhiba miyoising na pairakhiba khusu khulai khra amasum gari kharaga konana phajinduna thamkhi adubo maira paibising horaktuna miyoising adu Khul ngakpada mating pangnaba lakpani haiduna security force tagi molokhi haidi adu moina makoidagi fagatkiba khusu khulai sing adudi pithorakhidre haidi thagdo asigi matang state amasum Central Force ki mekedi official oiba sirol amada thulakhide hai thulakhiba laikide Amaramna mafam asida nakalani gi marakta akan mamona khothokna ringegi serakta ngasi nungthil pung mariga makhairam tarakpara Technopole District Police ki additional SP operation samna anal gi teamda Kuki militant ni singna basingna nomai kapsinduna ambush tarakre thagdo asigi matang district police asidagi phangba pauna haibada additional SP ops na mahaki squad party ku loinana suknatagi gari amakhakta da ngarang WY tablet ka konan fakhiba miwema Palel police station tana thilakhiban haidi illegal drugs singa konana faraba miwedu Palel PS ta thamnamlaba matung more tamna halakpada Loksau gi thonga khuding thabi khul gi marakta leiba mafam amada Kuki militant singna singthaktagi nomai kapsinduna ambush tarokhibne etega sida additional SP gi squad personnel singna so handuna ngha khothoknaramlaba matungda Kuki militant singa duna makhoina nomai kapsilakhiba mafam adu thadoktuna singdomda sengkhathi haidi adumainama thagdo adugi pauta abdagi mafam adu thomjilakhiba ehenba force ko loinana ambush tarakhiba mafam adu thi humbagi thabak sathaki maduda .303 gi kap yariba maru khara amasum .32 pistol gi magazine ama recover tawkhi hari loinana thagdo adu additional SP amasum magi squad personnel sung amata sokhidabada natana makhoi gi gari da su akai toy thokide hari aduga Kuki militant singi maikei su asopan yaukhibi gi khudam phangba ngamkhide haidin su pausda makhatana palli loinana sanalaiba pauksi duna sumna phongni memna tenta noina thamjagi Kuki militant singna sabung kho khunauda landara khri khulngak pa ahum sokle khulngak pa singdagi lanmina nomai mari mulhore lanmina fudabada nupi tere sokle tenta na memna thamjagi thokliba thaudo adugi pautawdagi mafam adu sangsiluba khulngak pa kangbu ama handorakpada GR gi personal singna saijang awang lekai da thalaga makhoi tolakpa gypsy sing adu sek tawda nomai mari army sing aduna fakatre loidana makhoi na tolakpa gypsy ahumadugi sosu army personal sing aduna pokre haidi mafam adugi miyoi singna pausi sida hai army personal singna khungakpa sing adu sek tawba aduda thingnaba sangsilubada lamdam adugi maira paibi singa army personnel sing aduga chauna munakhi loina khungakpa sing adu molauki makhatana makhoina fajinkiba atai polam sing adu launa bohonabada army sing adu maira paibi singna thingna bohonaki maduda army personnel sing adu maira paibi sing adu sasan phubugum tamthina phubi kibene loina tear gas sel su maira paibi sing adu tamna langsilaki thaudo adu army na phubuda maira paibi teret adu aso apan nangkibene swairi nomai kam nabigi thaudo adu numidang wairam athingbu phawba satakhi hairin su pausna su palli loidana Sanga Express ki headlines tana sum thamli sabung khokto landarakpadagi matam sangna kapnakre militant singi kutta village volunteer ani Central Force ki kutta maira paibi mapan sokren su pausna su palli makasa tharak poina topa maruibi pausung myamna thamjage Asian Games ki medalist amasum participants sing sial gi manapi duna ikai khumnaragane Youth Affairs in Sports loisang ngasi tholakkiba sirolamada handakta China gi Hangzhou da pangthokkiba Asian Games da middle phonglakhiba sing amasum sarugya khiba sanaroi sing da Manipur lenga ki mekei selgi mana sumpi dun ikai khumnaragani hairi loisang asigi director na tholakhiba sirolamagi matungina gold medalist sing da lupa lakh taraga manga silver medalist da lupa lakh tara bronze medalist da lupa lakh nipanam sum sarugya khiba sanaroi sing dana lakh ani piragani hairi loisang asigi mekei digi malem gi thakta leiba masana sing oiriba Olympic Games Asian Games
Commonwealth Game amasung National Games ki gold medalist singdasu makhoi masaga sanaba thabak sing pinanaba process tawba hore hari amaromda Gawara pangthokudariba kunthragatare suba National Games 2023 da Manipur bu muhut sinduna saruk yarugadaba sanaroi singdasu sel gi tengbang loisang asina piragane hari loinana loisang asigi maikedi Gujarat pangthokiba kunthragatare suba National Games ta saruk yakhiba sanaroi singidama amasum ani suba Manipur State Olympic Games pangthoknabagidama Manipur Olympic Association ki kuthangda lupa crore mariga lakh humdraga saniga marfu grant in H oina piki hari adobo MOA gi maikedi hausu power sanpham singasigi audited statement utilization certificate bill yenthokiba sports kit singi sample pikhalak pangamdre hari sirol asina wafam asi phongdoklabasu youth affairs and sport loisang gi maikedi gi pikiba sirol singi number sing palaklabasu sirol sing adu ikiba numit sing palakpadari December 12 English ngani 13 amasum December 13 English ngani 13 hena palakpara samamna pokanki numit sing asi soibadagi lan ki bo iramgadra haiduna pauksiyesina youth affairs and sport ki director digi asumba khangdoknaba telephone ani tawkhibada pairakhidi adu boloisang asi gi makhada leiba course amada fawa contact tawduna MOA gi matangna palakhiba sirol ani sigi numit sing asibu clarify tawbina baisaki adu loisang asi gi makai digi pakhum amata fangmangam khide hainsu pauksida palakli amaramdana Frontier Nagaland gi demand gi matangda Chief Minister Riona Lusingba Mihut Singna AK Mishra unakre Manipur gi yumthang nariba Nagaland gi nongpok thangba sarukta leiba tongan tongan ba tribe nipan gi apun belup am oiriba Eastern Nagaland People's Organization ENPO na Nagaland gi apun mangam khagi sarukta gi makoi goeba tongan ba Frontier Nagaland haiba masemna ba matam kya gi mamang gi demand torokhiba ga mari leinana Nagaland gi Chief Minister Nephew Rio amasuma ki cabinet minister sing yauba mihut kangbu manangarang Delhi da interlocutor AK Mishra ga unakre Chief Minister Rio na lusingba khutpuna interlocutor ga unakhipa adu amha ki maikei digi ENPO na taliba demand asiga mari leinana lokholakpa thabak thauram singi se sang sing working paper pinana ba taksinki adugo demand asigi matang na sumakha tana khanakhiba ga loinana ENPO na tawrakliba demand asigi matang na Nagaland lenga ki oibu wafam sing phongdokhi hairi matang sida panba yabadi ENPO na Nagaland manungna frontier Nagaland ama semna ba demand tawrakparigi issue asigi matang na nakal ahungi oiba wari sanabagi thabak sing sathaduna lakhibane adugo Nagaland lenga na union lenga ki issue asiga mari leinaba working papers sing pinana ba haijarakliba dusu ENPO na taliba demand asigi final draft ama oidri hairi Chief Minister Riona Lusingmu team asida Deputy Chief Minister Y Paton Minister Singda Mitsibu Zamir KG Kenai Z Kaito I amasum Nagaland gi nongpok thangba region digi yauriba minister singna P Paiwang Konyak CL Zone amasum Basi Mongba ne hari interlocutor AK Mishra gu unakhiba du da hairiba minister singa si sarugya khianisu pauksida makatarakli Makasa tharak poina to papam na Susampura dengi na naba mi kunga taruk thingnare salibasa yesigi January di ihan hana Manipur dengi laina na nahalaba mi thingna khraba matung thangnaba tha February yauna July August amasu mamang thagi September du leptana laina asina nahalaba mi sing mathang mathang thingna rakhibadagi thasigi mapan phawbad state asida thingnaba laina asina nahalaba mi lisinga magasani ga mari sukraba matungda ngasi Susampur district hospital dengi positive case kunga taruk thingnare hadi thasigi mapan phawbar Manipur thengnari be dengi gi case lisinga magasani ga mari gi manungda Imphal West district khakta da hairiba laina asina nahalaba miyoi sanipan ga kungani pan laidun district asida laina asina khwaidi gi sauna sapu pirakibane adumaina me ahum digi horakhiba tamthiraba laina na sogolaba Susampur district hospital su dengi gi positive case kunga taruk thengna khiba ga loina district asigi malaria department na tuan tuan ba mafam singda kang hida kapthopgi thabak sing satakre Kang hida kapthokiba mafam singna Susampur gi tuibong DM Bank Zaumi Colony amasum New Lamkana singmane district malaria loisang gi maikei digi miyamna laina asidagi ngakthona bigidama tawgadaba amasum tawroidaba thabak thoram singsu khanganba hore haidenisu pausda makhatana phongtorakli Makasa tharak poina to papamna cookie singna numai kapsilakpa leptriba asida laingakna matawkramna ingtappa hanjilakle haidibano maira paibi Sin cookie narco theory sing ngasi su Manipur gi tongan tongan mafam singda hong hong duna mitei tab khul singda nomai kapsilakpa gi thawung lepa leitre duga laingang nadi state asida ingta pa hanjilakle haibasi karama mongda hairibano haina lamlai AC gi manung sana leiba maira pai bisna phongdorakli
ngasi ayu anganbadagi hauraduna ACAC gi manung sanba sabungko khunogi mamangda leiba singthaktagi sin kuki narco theory singna nomai kap tharakpadagi khul ngakpa singna khut anduna kapna kibagi thawdo oduda maike somgi maira paibi sing thuloktuna towan towan lambi sing thakki tattana maike somda leiriba maitai taba khul singna sin kuki narco theory singna lepa leitana khanaba hawbagi mawongda amadi ahing amadi ayu anganba matamna nomai round kya he kap tharakpagi thawong aduna maram oiraga khoisaunaraba maira paibi singna thoktuna lambi thatpada yaurambi maira paibi mara phongdorkibada tha manga phajilagnaba irang asing asi phawbada mapung fana tangdu leitaba hanjelakpa ngamdri masigi mathakta lanjenaraktuno relief camp singda leiriba miyoi sing masa masagi khulda phawba hanjin handuna khunda leitaba ngamdri kham thengna waraba tala asida sin kuki narco theory singna tatana nomai kapsilaktuna awaba piriba si leingana khudakta thingbiyo natrabadi nupi myam thulaktuna kuki singi mathakta lan horakpada kanamatana athingma piba yaroi maduda thulakpa apapata punamak laingakna pugodabani haina pendabu wafam kya maira paibi singatuna phongdorakhiani su pausida makhatari makhasa tharakpu oina masum loisilakpu oina topa paw manamo operation azoi ahanba flight Israel yaokhre ngasi India masa saniga kuntra puraklagani center operation azagi makhada Israel da leiriba Indian sing hondoknabi ahanba flight ngasi numidang tel abibta thongkibaga loinana hayang anganbada miyoi saniga kuntra India ra puraklagani haina Ministry of External Affairs na phongdorakli ministry asin hairibadi haukiba thangjada Palestinians militants group Hamas na landabadagi lan soknaduna leiriba Israel da Indians lising taragani pana masung Gaza da Indians marinum lei hausu phawda conflict adu Indians sing sibi yaudri haina ministry asin makhatari Israel dagi India ra halaknaba register tawkiba miyoi singdugi manungda Israel gi educational institution singda mahi tamliba Indian sing yauri haukiba yumsakaisa Israel da leiba Indians embassy na X hanagi Twitter thakatpa post amada embassy sigi mihut sing Indian mahairoi sing unaduna makogi khudongsadaba phibam sing khangdokhi amadi makoida pukning thawgatuna akiba yauduna mikupna hom singna lainaba khanki ngasi MEA gi spokesperson Arindam Bakshina haidibadi ngarang External Affairs Minister S Jaishankar na lakthokhibagom operation azai Israel leiriba akhogi citizens in India amuk halakpada khudong chahananabagi panam goloinana launch tokre ahanba satar flight adu sinumidang tel abib ta thungki Indian citizens in lakhotlaga flight adu hayang ayuk India ra halaklagani bakshina makhatana flight adu da miyoi saniga kunthra rom tongba yagani toigom suk madura tongba yaba tonggadaba aroiba masing adu flight ki parameter sing yauna tuan tuan ba factor sing na lekhani mamang na tawkibagom Indian citizens sing hondokpada Indian Air Force ki mateng laugadra haina hangbada mahakna option khudimak khannarakpa yarabasu haujiko inadi satar flight sing seasonary haina makna phundokhi spokesperson asina Israel da leiba Indian lising taragani panda tel Aviv da leiba Indian mishana issue tawba advisory sing inanaba section lainaba masum mathau tarabadi embassy gi mateng launaba appeal tokhi mahaki matung ina haujik West Bank ta Indian taragani thoina taragum dei lei amasum Gaza da Indian ahum natragan mari lei makhoina hajarapagi matung ina makhoi mafam sing adudigi thoknanaba honabada mateng pangane ministry sin haujik phawi oina conflict aduda Indian sing sikhiba natragana sokpanwegi paw amata phangdri hainasu bakshina phungdokhi India na Hamas amasum haujik Israel oiragliba phiba madubu karamna yengbagi haina hangbo wangi pakhumda spokesperson sin hai India na organization amabu terrorist organization haina lakhokpa haibasi logebo wafam hoidi iramsigi matang na mari lena authorities singda tanaba yagane toigom sung Israel da haujik chatharibasi terrorist landani haibasi aikoina yamna sengna phongdokrabani Palestine ga mari lena bai khoigi policy matam sanglaklabani India na matam supada maning tamba masum sovereign Palestine state ama lingnabagi panam galoinana haktingna negotiation makasa thanabagi wapam matam supada phongdoktuna lakli hansu pausda makhatana palakli makasa tharakoina musana leba pauksi digi myamna thamjage kunga mathoi suba sahi sa gyorok labasu Manipur da slaughter house lectri Manipur da certified tawba asema sa yondabana haksel da kiningai hoire kunga mathoi suba sahi sa gyorok labasu Manipur India ra tinki sahi humdraga manga mapung farabasu ngasi paw state asida slaughter house ama pawba hangma ngamdri slaughter house leitabana maram oiraga miyamna mari leinaba authority gi ayaba yaudana masa masa gi apa mamong asemba sa pangyonde yolakpana haksel yamna kininga oirakli Lebausi goina Ministry of Health and Family Welfare Government of India ki makhada leidiba Food Safety and Standard Authority of India
ꯐꯥꯔꯁ ꯁꯥꯏꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯁ꯭ꯂꯥꯎꯇꯔ ꯍꯥꯎꯁ ꯄꯨꯟꯅ 1773 ꯂꯩ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯃ ꯐꯥꯎꯕ ꯌꯥꯎꯕ ꯉꯝꯗ꯭ꯔꯤ ꯁ꯭ꯂꯥꯎꯇꯔ ꯍꯥꯎꯁ ꯍꯥꯏꯕꯁꯤ ꯐꯥꯔꯁ ꯁꯥꯏꯅ ꯑꯌꯥꯕ ꯄꯤꯔꯕ ꯃꯤꯌꯥꯝꯗ ꯃꯍꯤꯛ ꯃꯇꯥꯏ ꯆꯦꯟꯗꯕ ꯍꯛꯆꯥꯡꯗ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯑꯃꯗꯤ ꯃꯆꯤ ꯑꯣꯏꯕ ꯃꯆꯜꯁꯤꯡ ꯌꯥꯎꯕ ꯁꯦꯝꯗꯣꯛꯂꯕ ꯁꯥꯁꯤꯡ ꯐꯪꯍꯜꯂꯤꯕ ꯃꯐꯝ ꯑꯃꯅꯤ ꯁ꯭ꯂꯥꯎꯇꯔ ꯍꯥꯎꯁ ꯑꯃꯗ ꯁꯦꯝꯒꯗꯧꯔꯤꯕ ꯁꯥ ꯑꯗꯨ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯚꯦꯇꯤꯅꯔꯤꯒꯤ ꯗꯣꯛꯇꯔ ꯑꯃꯅ ꯅꯤꯡꯊꯤꯅ ꯌꯦꯡꯗꯨꯅ ꯂꯩꯅꯥ ꯆꯦꯟꯕ ꯅꯠꯇ꯭ꯔꯒꯅ ꯆꯦꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯀꯅꯤ ꯁꯥ ꯑꯗꯨ ꯂꯩꯅꯥ ꯆꯦꯟꯗ꯭ꯔꯦ ꯆꯥꯕꯗ ꯍꯛꯆꯥꯡ ꯁꯣꯛꯂꯔꯣꯏ ꯑꯃꯁꯨꯡ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯃꯆꯥꯛꯁꯤꯡ ꯌꯥꯎꯔꯦ ꯈꯪꯂꯕ ꯀꯥꯟꯗ ꯃꯤꯌꯥꯝꯗ ꯐꯪꯍꯟꯒꯅꯤ ꯁ꯭ꯂꯥꯎꯇꯔ ꯍꯥꯎꯁ ꯑꯃꯗꯒꯤ ꯀꯅꯥꯒꯨꯝꯕ ꯐꯨꯗ ꯕꯤꯖꯤꯅꯦꯁ ꯑꯣꯄꯔꯦꯇꯔ ꯑꯃꯅ ꯁꯥ ꯂꯧꯗꯨꯅ ꯌꯣꯟꯕ ꯃꯇꯝꯗ ꯁꯥ ꯑꯗꯨꯕు ꯍꯛꯆꯥꯡꯗ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯁꯥ ꯃꯈꯜꯅꯤ ꯍꯥꯏꯕ ꯈꯪꯅꯅꯕ ꯁ꯭ꯂꯥꯎꯇꯔ ꯍꯥꯎꯁꯅ ꯁꯤꯜ ꯅꯝꯂꯛꯀꯅꯤ ꯃꯁꯤ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯑꯦꯔꯤꯌꯥ ꯑꯃꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯁꯛ ꯈꯪꯂꯕ ꯑꯃꯁꯨꯡ ꯂꯥꯏꯁꯦꯟꯁ ꯄꯤꯔꯕ ꯁ꯭ꯂꯥꯎꯇꯔ ꯍꯥꯎꯁ ꯅꯠꯇꯅ ꯁꯥ ꯁꯦꯝꯗꯨꯅ ꯌꯣꯟꯕꯒꯤ ꯑꯌꯥꯕ ꯄꯤꯗꯦ ꯑꯗꯨꯃꯥꯏꯅꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯗꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯍꯦꯛꯇꯅ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯍꯥꯏꯕꯗꯤ ꯐꯥꯔꯁ ꯁꯥꯏꯗ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯁꯥ ꯌꯣꯟꯗꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯒꯤ ꯆꯠꯅꯕꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯃꯈꯣꯏꯅ ꯌꯣꯜꯂꯤꯕ ꯁꯦꯝꯗꯣꯛꯂꯕ ꯁꯥ ꯑꯗꯨ ꯚꯦꯇꯤꯅꯔꯤ ꯗꯣꯛꯇꯔ ꯑꯃꯅ ꯌꯦꯡꯁꯤꯟꯕꯁꯨ ꯇꯧꯗꯦ ꯐꯥꯔꯁ ꯁꯥꯏꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯆꯦꯛ ꯇꯧꯗꯨꯅ ꯍꯛꯆꯥꯡꯗ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕꯒꯤ ꯃꯃꯤ ꯇꯥꯗꯦ ꯂꯣꯏꯅꯅ ꯑꯁꯦꯝꯕ ꯁꯥ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟꯁꯤꯡꯅꯁꯨ ꯐꯥꯔꯁ ꯁꯥꯏꯒꯤ ꯂꯥꯏꯁꯦꯟꯁ ꯄꯥꯏꯖꯔꯒꯁꯨ ꯃꯗꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗꯤ ꯑꯃꯠꯇ ꯉꯥꯛꯇꯅ ꯍꯥꯏꯖꯅꯤꯛ ꯑꯣꯏꯗꯕ ꯃꯑꯣꯡꯗ ꯁꯥ ꯀꯛꯄ ꯑꯃꯗꯤ ꯌꯣꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯅꯔꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯁꯦꯜꯗ ꯁꯥꯊꯤꯅ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯛꯂꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯁꯥ ꯌꯦꯟꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯆꯥꯎꯈꯠꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯄ꯭ꯔꯣꯇꯤꯟ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯏ ꯃꯁꯤꯒꯤ ꯃꯊꯛꯇ ꯔꯦꯗ ꯃꯤꯠꯇꯁꯨ ꯑꯥꯏꯔꯟ ꯖꯤꯡ ꯚꯤꯇꯥꯃꯤन B ꯑꯃꯁꯨꯡ ꯚꯤꯇꯥꯃꯤन B12ꯅꯆꯤꯡꯕ ꯀꯥꯟꯅꯔꯕ ꯃꯆꯥꯛ ꯀꯌꯥ ꯑꯃ ꯐꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯌꯣꯜꯂꯤꯕ ꯁꯦꯝꯗꯣꯛꯂꯕ ꯁꯥꯁꯤꯡ ꯑꯁꯤ ꯆꯥꯕꯗ ꯍꯥꯏꯔꯤꯕ ꯀꯥꯟꯅꯔꯕ ꯃꯆꯜꯁꯤꯡ ꯑꯁꯤ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯚꯦꯇꯤꯅꯔꯤ ꯑꯦꯟड ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯉꯥꯊꯦꯝ ꯏꯕꯣꯇꯣꯝꯕꯤꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ NECꯒꯤ ꯃꯈꯥꯗ ꯁ꯭ꯂꯥꯎꯇꯔ ꯍꯥꯎꯁ 5 ꯍꯥꯡꯅꯅꯕ ꯑꯌꯥꯕ ꯄꯤꯔꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤꯕ ꯁ꯭ꯂꯥꯎꯇꯔ ꯍꯥꯎꯁꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯃ ꯏꯝꯐꯥꯜ ꯋꯦꯁꯇ ꯑꯃ ꯎꯈ꯭ꯔꯨꯜꯗ ꯑꯃ ꯁꯦꯅꯥꯄꯇꯤꯗ ꯑꯃ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯃꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯁꯥ ꯌꯦꯟ ꯆꯥꯕꯅ ꯑꯌꯥꯝꯕ ꯑꯣꯏꯕꯅ ꯑꯍꯦꯟꯕ ꯁ꯭ꯂꯥꯎꯇꯔ ꯍꯥꯎꯁꯀꯤ ꯃꯊꯧ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯁ꯭ꯂꯥꯎꯇꯔ ꯍꯥꯎꯁ 19 ꯑꯃꯁꯨ ꯁꯥꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯄ꯭ꯔꯣꯖꯦꯛ ꯊꯥꯒꯠꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯁ꯭ꯂꯥꯎꯇꯔ ꯍꯥꯎꯁ ꯂꯩꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯆꯂꯥꯏꯕ ꯉꯝꯂꯕꯗꯤ ꯃꯤꯌꯥꯝꯗ ꯂꯩꯅꯥ ꯇꯤꯟꯅꯥ ꯆꯦꯟꯅꯕ ꯑꯐꯕ ꯃꯈꯜꯒꯤ ꯑꯁꯦꯝꯕ ꯁꯥ ꯐꯪꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯂꯩꯕ ꯐꯨꯗ ꯁꯦꯐꯇꯤ ꯑꯣꯐꯤꯁꯔ ꯑꯃꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯃꯤꯌꯥꯝꯅ ꯆꯥꯅꯔꯤꯕ ꯁꯥꯁꯤꯡ ꯑꯁꯤꯒꯤ ꯐꯤꯕꯝ ꯀꯔꯝ ꯇꯧꯏ ꯍꯥꯏꯕꯁꯤ ꯍꯤꯡꯂꯤꯉꯩꯗ ꯚꯦꯇꯤꯅꯔꯤꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯁꯔꯇꯤꯐꯥꯏ ꯇꯧꯕ ꯆꯪꯏ ꯃꯈꯣꯏꯅ ꯁꯔꯇꯤꯐꯥꯏ ꯇꯧꯗꯕ ꯁꯥꯗꯣꯡ ꯃꯤꯌꯥꯝꯅ ꯆꯥꯅꯅꯕ ꯌꯣꯟꯕ ꯌꯥꯗꯦ ꯃꯅꯤꯄꯨꯔꯗ ꯁꯥꯗꯣꯡ ꯌꯣꯟꯕꯒꯤ ꯍꯥꯡꯂꯤꯕ ꯗꯨꯀꯥꯟꯁꯤꯡ ꯑꯁꯤꯁꯨ ꯁꯤꯇꯤ ꯃꯅꯨꯡꯒꯤ ꯑꯣꯏꯔꯒꯗꯤ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯅ ꯂꯥꯏꯁꯦꯟꯁ ꯄꯤꯐꯝ ꯊꯣꯛꯏ ꯚꯦꯇꯤꯅꯔꯤ ꯗꯣꯛꯇꯔꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯁꯤꯜ ꯇꯧꯔꯒ ꯌꯣꯟꯗꯕ ꯗꯨꯀꯥꯟꯁꯤꯡꯒꯤ ꯂꯥꯏꯁꯦꯟꯁ ꯀꯛꯄꯒꯤ ꯄꯋꯥꯔ IMCꯗ ꯂꯩ ꯍꯤꯔꯝ ꯑꯁꯤꯗꯗꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯂꯩꯅꯗꯦ ꯀꯩꯁꯥꯝꯊꯣꯡꯗ ꯑꯁꯦꯝꯕ ꯑꯣꯛ ꯂꯩꯕ ꯂꯥꯛꯄ ꯄꯨꯈ꯭ꯔꯝꯕꯝ ꯇꯣꯅꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯁꯥ ꯁꯦꯝꯐꯝꯁꯤꯡꯗ ꯌꯣꯜꯂꯤꯕ ꯁꯥꯁꯤꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯌꯥꯕ ꯄꯤꯔꯒ ꯌꯣꯜꯂꯤꯕ꯭ꯔꯥ ꯌꯣꯟꯗꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯆꯥꯅꯤꯡꯃꯟꯕꯒꯤꯗꯃꯛ ꯂꯩꯗꯨꯅ ꯆꯥꯕꯅꯤ ꯑꯩꯍꯥꯛꯇ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯛꯁꯥꯕꯨ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯂꯩ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯍꯛꯆꯥꯡ ꯁꯣꯛꯇꯅꯕ ꯑꯃꯗꯤ ꯃꯁꯤ ꯑꯣꯏꯒꯗꯕ ꯀꯥꯟꯅꯕ ꯃꯆꯥꯛꯁꯤꯡ ꯌꯥꯎꯕ ꯁꯥꯁꯤꯡ ꯌꯣꯟꯍꯟꯅꯤꯡꯉꯤ ꯍꯤꯔꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯤꯌꯥꯝꯗ ꯃꯁꯤ ꯑꯣꯏꯒꯗꯕ ꯁꯥ ꯐꯪꯍꯟꯅꯅꯕ ꯊꯕꯛ ꯂꯧꯈꯠꯍꯟꯅꯤꯡꯉꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄꯥꯎ ꯂꯧꯕꯗ ꯊꯤꯡꯂꯛꯄ ꯚꯤꯗꯤꯑꯣ ꯀꯛꯊꯠꯍꯟꯕ ꯀꯟꯗꯦꯝ ꯇꯧꯏ ꯑꯃꯁꯨꯡ ꯁꯥꯕꯣꯡꯈꯣꯛ ꯈꯨꯅꯧ ꯈꯨꯜꯗ 20 ꯖꯥꯠ ꯔꯦꯖꯤꯃꯦꯟ ꯑꯃꯁꯨꯡ 5x4 GRꯒꯤ ꯀꯝꯕꯥꯏꯟ ꯇ꯭ꯔꯨꯞꯅ ꯄꯥꯎꯃꯤꯁꯤꯡ ꯄꯥꯎ ꯂꯧꯕ ꯆꯠꯄꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯗꯨꯅ ꯊꯤꯡꯖꯤꯜꯂꯛꯄ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯁꯤꯡ ꯀꯛꯊꯠꯍꯟꯕꯒꯤ ꯊꯧꯑꯣꯡꯕꯨ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟ AMJU ꯑꯃꯁꯨꯡ ꯏꯗꯤꯇꯔꯁ ꯒꯤꯜ ꯃꯅꯤꯄꯨꯔ EGMꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ AMJU ꯑꯃꯗꯤ EGMꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯤꯡꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯁꯤꯔꯣꯜꯗꯨꯅ ꯍꯥꯏ ꯁꯥꯕꯣꯡꯈꯣꯛ ꯈꯨꯅꯧ ꯈꯨꯜꯗ ISTV, Impact TV, Tom TV ꯑꯃꯁꯨꯡ ISCOMꯒꯤ ꯄꯥꯎꯃꯤꯁꯤꯡꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯐꯨꯇꯦꯖꯁꯤꯡ ꯀꯥꯞꯄꯗ ꯅꯝꯗꯨꯅ ꯀꯛꯊꯠꯍꯟꯈꯤ ꯄꯥꯎꯃꯤꯁꯤꯡꯗ ꯑꯊꯤꯡꯕ ꯊꯝꯖꯤꯜꯂꯛꯄꯁꯤ ꯐ꯭रीडम ꯑꯣꯐ ꯁ꯭ꯄꯤꯆꯇ ꯍꯛꯊꯦꯡꯅꯅ ꯁꯤꯟꯅꯔꯛꯄꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ AMJU ꯑꯃꯁꯨꯡ EGMꯅ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯆꯤꯌꯔꯃꯦꯟ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯜꯂꯛꯈꯤ
ꯃꯤ ꯑꯍꯨꯝꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯄꯥꯎꯃꯤꯁꯤꯡꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯌꯦꯠꯄ ꯑꯄꯟꯕ ꯈꯨꯠ ꯊꯥꯕ ꯆꯠꯊꯔꯛꯄꯁꯤꯒꯤ ꯃꯇꯥꯡꯗ ꯒꯣꯕꯔꯅꯔꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯃꯁꯨꯡ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯃꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯄꯥꯎꯃꯤꯁꯤꯡꯅ ꯃꯊꯧ ꯇꯧꯕꯗ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅꯁꯨ ꯊꯝꯖꯔꯤ